Thawbal turelgi ising sa sana fawba sizinaba yaraktre machine sizinaduna nung laingoi pek pagi thabak thinglagani haina Chief Minister Nongthamam Birena phongtokre. Masagi chahi taramapan khakta ngairba nupa macha ama brown sugar kg mangaga konana CDO Imphal West na phagatkre. Tongan ba mafam ani dagi hural lakpa gari thauduna lakpa miyoi ani CDO Imphal West na phagat pangamkhre. Amadi akoizam nongan ba Elias aging mihata January bathokjom Sonia ngasi courta puthok aba matung numit 15 judicial custody remand piduna jail da thazankhre. IS News meeting tabiri bapom namagpu ahan magtada Monica maying bamtaram na okchari COVID-19 diging ngaktok na ba khudtoy na hambiu hand sanitizer sizinabiu mask upiu fitteruk distance tambiu yari bamakai vaccine dose na kapthok piu chection bahai basina pom namaki yaifabani haujik paw sadok na pizare machine season aduna turel khongnung dagi nung lengoi pek pagi thabak thinglagani hainang ase Chief Minister Nongthamam Birena Taranithoi suba Manipur Legislative Assembly gi haujik chathariba ahum suba session da phongdokre. Hiramasi gi matang da khangabu kendra gi Congress MLA Okram Surjakumar na House the calling attention motion ama pukhatladuna Thawbal turel da matam sangna leptan nung amasung lengoi pekpagi thabak chathabalai maramna turel asigi phibam chahi khudingi phachilaktre. Manipur High Court na state asida ain kaina mining tawbaki thabak thingnaba rai ama piba leibagaloina mari leinaba department na so order ama thoktuna masi control tawna ba hotna ba laikre adum oinamak Thawbal turel gi mafam kaya da hairiba thabak asi makhata na adumak jathari machine season aduna lauthokpa leibak ado maphau dam natraga Thawbal dam gi upstream da hak thingnana tasilli Thawong asina Thawbal turel da yamna chawna pollution thoali Thawbal turel asi asukimatik phatare madudi turel gi ising asi mi dana tana sa sanna phawba sizinaba yaraktare haina MLA Surjakumar na house ki pukning chingchiladuna phongdokhi turel asi ki phibam phachilaktaba sina malamdam adom gi ising watpagi awaba henkat hali Maramasina turel asi kannaba Home Department, Department of Commerce and Industry, Department of Forest Amasung, Department of Water Resources na punna thabak paikit minanaba mathau tari hari. Hiramasi gi matangda Chief Minister na haiki Thawbal turel da nung amasung lengoi pekpa na maram oraga thengnariba samasya si yamna hakchinba samasya ne. Lengak na matam gi oina miyoi kaya ain kaina nung amasung lengoi pekpa gi phagat palaikre adum oina ma court na matam khara leiraga thadokiba ngaktani lengak na Panayam na hotnarabasu thabak asima pungphana hojik pawba thingba ngamdana leiri state cabinet na achoba machine sizinaduna turel dagi nung lengoi pekpagi thabak yengsinnaba order ama thoknabasu handak warip lawba laikre hairiba thausilasina turel amasung akoibagi phibam da akaiba pirakliba thabak ase thingba ngamgani haina CM na haiki adumoinamak lairabasingna turel dagi khutna nung lengoi pekpadadi athingba thamloi Ain kaina leptana nung lengoi pekliba mafam ayamba lengakna masak khangtokle hariba mafam singasida environment impact assessment su chatharagani hairaduna CM na mahausagi resourcing kannaba honabada miyamna su lengakta mateng pangba changi haiki Taranithoi suba Manipur Legislative Assembly gi ahum suba mifam gi ngasi nipani chanba nimitta tongan ba demand tareta house da puthokuna pass tawkre ngasi puthok adariba demand sing adude ahan bada demand number 22 public health engineering ani subada demand number 26 administration of justice ahum subada demand number 34 rehabilitation mari subada demand number 36 minor irrigation manga subada demand number 37 fisheries taruk subada demand number 41 art and culture amadi taret subada demand number 44 social welfare department gi yauri
Hariba demand sing asigi manungda hanba mari suba manga suba taruk suba amadi taret suba demanda opposition ki MLA ke Ranjit TH Lokeshwar ke Megachandra amadi Surya Kumar na cut motion thangatun house ta khanaki loina demand sing asigi apunba senfam lupa crore lising ahum chatret humpumathoi lak humpuhumdoi Lising kunmapan ngasi house tap khanaraba matung pass tawki aina yadaba mongda mining tawna thawal turel gi phibam sochilakliba asigi matangda opposition gi MLA o Surya Kumar na house the calling attention motion pukhatuna home gi thausu puriba chief minister N Biren gi bukning chingshin ki loinana Manipur lainga ki tongan tongan department singi matangda house tap wahang paukum chathaki Masagi chahi taramapan khakta ngai nupa macha ama brown sugar kg manga ga konana phare haina SP Impal West na phongdorakli ngasi Impal police station gi SP conference hall da pangthok pa pau gi mifama mada Impal West gi SP KH Sibakantana hakibada ngarang nungthil pung ama makhairam taba matamda SP gi meeting makhada CDO Impal West ki inspector P achoba maitai na luchingba team amana Impal West ki singjamai parking ki market shed mayada achat awong sing check tawada Kanchipur rom dagi passenger puba Tata Magic MN04A9902 asi khamduna check tawki Gari itu da tonglakpa mioi amaki khau check tawruba matamda brown sugar ni chingnaba plastic packet manga yaram ki tawdok asida jenariba pharaba mioi adu lilong haurebi turel ahanbi darul Ulom mayadagi Pundray Mayum Wakil Ahmad Chahi Taramapan Apokpa Sarif Khan Kawi Hari Wahang Pahong Chathabada Hariba packet sing si Mangonda Lilong dagi Mui Amana Impal Tamna Pukina Pirakpani Hari SP Namakha Tarduna Taudo Asida General Mui Singh Pagat Nabahonari Chahi Nauriba Naha Singbu Nisagi Karbarda General Bahibasi Laibak Tibani Matam Changlabasu Changna Nisa Karbar Aingi Oiba Wayel Soidana Pangani Maramadura Nisa Karbar Tauriba Signa Asiguma Samajpu Manghanaba Honariba Sitopiu Haki Sigumba drug kamari leinaba ke singsita khoyamna angang ocha haibetare nauriba adum college kumba tamnari angang singsi siznaraga or moi masamak su adum enroll tawraga sumaina drug ki case ta yahanbasi masi yamna laibak thibani police ki side tegi appeal tawjari si praja singda drug haibasi yamna the society sida adukki matik yamna chauna naha singda the future generation da amang ata ohenba future pillar oigido mai amama drug sina khoigi drug ki langda thuholaga khoi manghandana society si yam chauna mang payabagi kenosi leibani masi khang khangna koi tawriba singsi koi ain gi kenoda koi sukhi soidana masi soidana koi phagani aduga mogi thongom thokpa koi gi punishment adu phangani Amaronda ngarang tongan mafam ani thagi huralakpa gari thodana lakpa mioi ani phagat pangam kre ngasi Imphal police station gi SP conference hall da pangtok pa gi mifam amada SP Imphal West ki SH Sibakantana hakibada ngarang nungtil pung ama makhairam tawa matamda SP gi mit makhada kaisampat na bulturel torbanda OCCDO Imphal West Inspector P achobana lujingba team amana achat awong sing check tawada yamna chingnaningai oiba mawongda ka khulong lomdagi Honda Dio ama lakpada khamduna wahang pahang chathabada gari adu khuya thong PWD office mamangi gari parking dagi huralakpani haiba khamgangangki tawdo asiga mari lenina pharaba mioi adu Thawal district ki changayumpham Chirapur mayai laikai dagi MD Nawaz Sharif chahi kunthra taruk apokpa laikhidraba MD Fase Udin kawi mahak mamang da Rims campus manung dagi Honda Activa ama hural lambaga mari lenina jail da leiruraba misak amani hari nakalamromda ngarang nung tilpung taranithoi Minute Yankairom Tamatamda Whitehall Bazaar area da Gari Huran Bani Haiba Mui Karalay Haibagi Pau Pang Batagi SP Imphal West Kimit Makada OCCDO Imphal West Naduching team ama Mapamatuda Junction K Mui ama Yana Jingningai Oiba Mawongda Whitehall Bazaar Thong Mayada Lerambadagi Kamduna Wahang Pahang Chatabada Mahak Gari Huran Bada Chenaba Mui ni Haiba Kangbangam K Paraba Mui Adu Lilong Turel Ahanbi Ubak Thong Makadagi MD Ataw Rahman Chahikunitoy Apopa MD Ajmir Kawi Police na wahang pahang chathapada mahakna chingkham makhadagi MD Kausar Elias Raja Apokpa MD Manal Koba Mioi asiga loinana tha asigi tang kuntaret ki nongalamdai pung anirom taba matamda Thongju area dagi higok machugi Honda Activa 6G ama angowa amadi amuba machuna langba Royal Enfield Continental GT 650 ama horan ki haiba khangmangam ki mamang chahida makhoina lilong kalai khong dagi Angangba machugi bullet ama suhuran ke chahi adu maktada lilong dam dagi MD Mustaq Kauba mioi amagaloina basikong dagi angang machugi activa ama suhuran ke makata na police na lilong ubag thong makha idigal lambi gi
nganglo lokon da leiba ngagi farm house amadagi thongjudagi huralakkiba bullet adu phangbangam ki haina SP na makhatan haiki पगी इम्पैक्ट टीवी की मनिंग स्वाई नंबुल की तुरेन की स्वाई द फ्रेशिंग चेकिंग तो मतमदा होंडा डाइओ स्कूटर अमा ग्रे कलर की काकुलोंग साइड तक लाकमनी मतु कोई खामगा चेक तो मतमदा हाइरेबा गाड़ी असी PWD पार्किंग साइड तक हुरा लगा पुरकपनी हाइबा खंगबंगमे अदुदगी दी कोई ना मियो अदु डिटेन तौरी मिसक अदुगी ममिंग ना MD नवाज शरीफ कवी 36 years son of late MD फसयुद्दीन of संगाई उम्पम चेरापुर में लेकाई थवाल डिस्ट्रिक्ट ना हाइरेबा मियो असी कोई मासी फारे अदुगा मासी हानसु रिम्स कैंपस तकी होंडा एक्टिवा हुरान बगी केस ता फारुरबा अदुगुंबा क्रिमिनल हिस्ट्री लेरबा अदुगुंबा मिसकमनी महाक तकी अखोइना गाड़ी की चे चांग पर्सनल डॉक्यूमेंट सिंगबा माउंडगी कोई रिकवर तौरे अकोइजम नोंगानबा एलाइस अगिंग मिहाता चेनरी बथोकचम सोनिया ngasi कोर्ट ता पुथोकलाबा मतुंग कोर्ट ना नुमित तरामंगा नि जुडिशियल कस्टडी रिमांड पीदुना जेल दा थाजिन खरे थोकचम सोनिया की डिफेंस काउंसिल ना थारखिबा वारोल अमा कोर्ट ना मथंग थागे तरामंगा दा ओइना खनारगनी हाइखरे ngasi accused थोकचम सोनिया बु कोर्ट ता पुथोरकपा मतमदा JSC अमदे CSO सिंगी यामलबा मिहुत सिंगना कोर्ट कॉम्प्लेक्स ता थोमजिन दुना मिहात पदे चेनबा मियोय सिंग अहक पुचेराक पियु अमदे अचुंबा वायन तबियु हाइबा खोलाव kaya laubaga loinana banner kaya paiduna khongjang junction ki panba yabadi akoizam nonganba allies aging mihata chenaba NSCN IM gi deputy councilor Moses Godmaisu ngarang judicial magistrate first class kwangpok pina numit tara mangani judicial custody na remand pikhri महाकपु कोर्ट ता पुथोरकपा मतमदा मिसी असिगा मरी लेना सेम की JSC की मियोय सिंगना कोर्ट की गेट तक थोमजिनदुना अचुंबा वायर तोबियु अमदी मिहात पदे चेनबा मियोय अहक पचेराक पियु हाइब खोलाव कया लावखिबनी केस असिदा चेनरीबा अहुम सुबा accused NSCN IM की कैडर स्टेफन हौजिक फाबो पुलिस ना फाबा ngamdri February 13 दा थोकचम सोनिया ना महाकी स्विफ्ट कार दा नोंगान बचही निफु माथोय बु पुदुना चटखरबा मतुंगदा मथंगी नुमित ता नोंगान बा असि कांगपोपी पुलिस स्टेशन की मनुंग चनबा चंगोबुंग विलेज तसीन फंखिबनी महाक NSCN IM की डेप्यूटी काउंसिलर मोजेस गोनमई अमसोंग लोब असिगी कैडर स्टेफन ना थोकचम सोनियागा लौतुना दुना हातपनी हाइना JSC ना मरा सीरी इम्फाल वेस्ट डिस्ट्रिक्ट की क्वाकथेल कोंजेंग अवांग लाइकागी लाइकिद्रबा नोंगानबासी लाइकिद्रबा पायलट AK लानगम की मचानुपानी Manipur labor Praza Kudima Akoy Seso Kudima Yam Koi Sounder Galariba Masigi Asigum Laba Asengba Chumba Justice Juski Site Putopi Traba Aduga Honorable Chin Ministers Aina Amukan Janazo Apil Taujari Sigumba Langla Langjin Ase Chapchaba Putok Trabadi Manipurgi Ladiba Unamagna Chanchala Kongjanga JSC Magi Maigai Degi Things of Asungam Zaroy Aduna Manipur Miamda Hairiba Nongan by Elias Aging Masigi Missi Zimatang Sida Atoma Matamda Langla Langjin Putokpiduna Hairiba Mayam Amachenaba Oiramba Suai Adu Akoi Ude Hairiba Sonia Atuma Matamda Haidima Chapchaba Mamtoko Dandido Bibiraga Koisauna Riba Parza Adi Amadi Lairiba Mother Nasiba the Chakchadri Adugamagi dead body Akoi Lojadri Maramdi Assemble Justice to Akoi Pamagi the Maktangai Sarkargi site to Ningsing Jari Madudi Akoi Ayo na Hozik Lauriba report say Idi government Guna Achum Natorambasuai Aduba Koi Tazaba Lite Aduna DSP ring the Tohan Biba Ashimasi Pamzai Adu Akoi Enayada Atuba Matam Sinabi Hibase Honorable Chief Minister Gimapamda Apil Tauzabagalloina Ikokduna Hana Aina Apil Tauzari Kaisamthong Kendragi Ward number 9 gi Yumthong Singdam National Food Security Act NFSA gi ching
fangdaba tha marirom sujinlakle haina kendra asigi nupi singna ngasi Manipur Press Club da pangthokiba paugi mifam amada fongdokhre paugi mifam aduda kaisamthong kendra ward number 9 dagi lairenjam sumati bala na hakibada lengakna laireba imung singda nafsagi makhada piriba khudong chaba imung amagi miyoi amada tha khudingi cheng kg manga adu suna pibidre loinana madam chana cheng phangdriba asigi maram kendra asigi MLA na tigat piduna madam chana seng phanghanbiyu mari lenaba singda chatlaga hangluba matamda screening tawri haraki screening tawba loiraba kendra asigi ward singda cheng phangliba imung singi marakta nungai yaifaba imung kaya su yauri amadi makhoi gi ming kakthat pada lairaba imung kaya ama yaure niyom chumna screening tawbiyu handak thagi lakleba cheng asisu suna pirakte haiduna agent singna cheng yenthoktan lady haki si mamangi diu si lakhatlaga sum pirakta na lakpase pigi matha adum yawe ba idi mamangi du cover tawsen gi ba aduna chapchana tha mari mukte khoi seng si phangdre ba sigi phangdaba se prime minister gi seng ju phangde aduga khoi gi routine oina yeliba card holder sing si gi seng ju phangde ba handak si khoi kesamdong kendra sa sam area khara da di seng si yele kari gi no na hangakan sida makhoi na hairi ni screening tawri haiba screening se kari gi tawbono karamaina tawbono kari da base tawroga tawri base screening no hawjik seng phangi ba kambu sing se adum chapchana masa masagi paisa paibe imung sudum yawi aduga makoina khatukpada lairaba phangpham thokpa chapchana phangba yaraba mi sisu khatukpada yauriba hawjik cheng thungare haire cheng thungaraga thungariba akoi gi sub agent singina cheng si yenthokpa ngamdreba yenthokpa ngamdabagi maram se karigino makoina haiba kanda cheng wana pirakona khoi yenthokpa ngamdre hairiba maroiba question se aduna napsagi cheng si thangai sengna akoi gi lairaba praja sing si damakta yang wana ni mase misam praja na talaga phangakhiba dabi amaneba chumna heta government na khoi lairaba meyam koksarona Nate 2013 dagi National Food Security Act pass tawurga su Manipur dadi sukai nyenbida dana 2016 dagi Manipur da yenba horakibane ba lairaba singji gi sakthung phangnana bagi damakta dabi kaya andalon kaya tawrakanda phangakhiba singje ngasidi lairiba government singsina makoina puraga hekta praja da yenbagi wakhalonda donda putharaga sale masi tawbinu lairaba praja singse kharata oirabasu koigi awaba koknana ba haitare awaba koknana bi damakta misam aikoina nupi aikoina miyam gi damakta dabi tawraga phangiba singse phangpham tokpa masa Thabal District ki Wangjing Tentha Kendra ki manung chenba Langathel Khungangi Lairaba Praja Singhi amata ngairaba Mahaisang Langathel Adat High School asigi building matik chadare matam gachuna ba mawongda school asi sembina ba leitre amadi lengak nasu hanna yengbidre haina kanglaipak apunba lamjinglub Kal Langathel gi General Secretary Lenin Puyam na phongdorakli Paumi team amagaloyana school asigi fibam yengsilaba matung Lenin Puyamna makhatan hai class 1 dagi 10 fawba laiba school asida mahiroi singi ka konadaba maramna alamdam asigi lairaba praja singi thamoi sok pahaibadu oire lengakna changshilibak school fagat hansi mission kadaida chatkrabage hungang asigi lairaba praja singi amata ngairaba school asigi de yaudra bara haina hanglakle Langathel khungang asi mioi lesing taragi mathakta laiba khulamani khungang asigi mi nongmagi suraga chajaba laumina ayamani khungang asigi amata ngairaba Langathel Adat High School asi mahiroi masing yamna laiba school amani lairabana khungang asigi mahiroi singna afaba private school sing da chatuna mahai tamna bagi khodong chaba su laitaba amade chathok chasinda awaba kaya mayokna bana arapa mafamda mahai tamba chatpa sungamdri maramaduna mahiroi matik chana laijariba Langathel Adat High School asida lengakna ngasi fawda thosabidaba yamna laibak thibani yamna sothana schedule cast mioi lising tara hena khundadana leidiba khungang asida lengak ki mapung faba school amata thambidaba amade leidiba Adat High School asisu lengakna yengsinbidaba amade school asigi karigumba hiram amata da lengak namit yeng changbiraktaba asi yamna nungaijade khungang asigi lareba praja sengi yengbiraga athubada lengak namit yeng changbiduna mafam asida lengaki mapung faba Mahaisang ama thambiyu haina so Lenin Puyamna Chief Minister amadi Education Minister gi pukning jingshilakli Tang de miyang changbirak pa yai hena nong gi dum hau hiwana ai isaju school sida hore ngasi 34 years sujelai adu ngasi head oina lai resi akhoi mathak tagi wajawar ma bakaya su ngasi post phangdana lai kayam awa khang muni habase masi khuding mangna khangbiyu sine khona haijari se adi amana school sigi aikhoina hotnabadu gi matungina aikhoida achievement phangye dom hau kiba exam sing ICLC exam board ke exam da Thawal district ki oina government amadi government aided ki yang phonga tamda sahi gi award phangba school first divisional puthokpada
oiro, pass percentage oiro, highest mark da oiro, adom matam khuding makta Langathel High School se ekhogi JDO officer loina mak record leiba ngakani hajin banatti. Adubu asuk phajana su wana honoribe school se lam se kisang isolate oibana haigadra miyeng si kaya udaba adono oja singsi awa basi nongmadi khang poyai henanga sisu khangli. Langathel Adet High School ki headmaster Mayengbam Biseshwarna Paumi Singh da Phongdorakpada Hawjik Fawbuda School asigi approved toba oja mari khaklei teaching da oja kulhumdoi non teaching da staff ahumni oja yauna puna staff kuntaruk asida approved toba oja mari asigi tolopna yenabada yamna awabu oiri kul asigi mahiroi sing semnaba amadi school asi hingnaba hotnabada oja sing ayambana low sing yonthokna rakre class 10 fawbat leiba Langathel Adet High School asida hawjik mahiroi jamari Tarahumdoi rom mahitamli Langathel Kungangi oina tabak suraga macha sing ayambana mahitam hanba oibana school asida mahiroi masing yamni bani apaba private school da tamhan ninglabasu macha sing thabangamde lamda masigi lairik laisu hairaba oja kayana school asi sithananaba amade lengak nasu amuktang de mityeng changlak kini khanduna leirakpana ngasi fawba awaba mayam ama khangduna leiri haki Adet High School dani so ai sama kanglei pun balamjing luki secretary amoina aliba lenga sigi maikei da Langathel hai bai khoi gi khunganga se 10,000 population gi mathak ta leiba amadi yamna sothaba chinni sing hai badi farmer ngon saman koi jaba low singuraga nom gi suraga sajaraga khoi hingjaba praja sing ayam bo oiba adugun ba khoi gi mafam jida 10,000 he aba population han leiba jaga sida khoi gi leiriba Adet High School asi chatra asuki mati yamna lei 400 above hena chatra leiba lu ngasi asi school asigi section hobo nami soiba adu da koi club ki side tagi hajaba tare school asigi awaba hadi yamna kodong thiraba classroom matik sadaba adi class 1 to 10 baw leiba sida classing asi class kona da bai tare suki mati hadi school gi leiba building sing asi sendi naba sabi naba chengat pinaba leitaba si asigi matang yamna suki mati thamoi soksai Ngarang numidang wairam pung mariram tab matamda Nagaland gi konung ko hima da leiba mau market ta mai chakpada yamna chawna amang atama nangkhri thodok adu electric short circuit tagi thokpa oigani haina thajanari thodok adu bo hak thingna uhoba mioi amana phongdorakibagi matung inna hariba mai adu ahan bada dukan amadagi hawraklaba matung nungsitna maram oraga mathang mai wai kibani hari thodok adu da mi asok apan amadi misimina yaukide mai chakpa du da kaya yamba malchang mangki haiba hawjik maki oina khangba ngamdri hairi Scheduled Tribe Demand Committee Manipur SDDCM na Changshilakpa Khongjangi Saruk ama oina Imphal East ki Khorai Lamlong Kaithelda Mitei Maitei bu Scheduled Tribe list chal hallo haiba dabi taksinduna protest rally chatpada police na thattuna makhata na chathan kidre miyam gi kholau lawbada athingba piba haibasi laibak thibani haina SDDCM gi acting president Laishram Lokendra na phongdokre Mitei Maitei bu ST list chal hallu masigi damak lengak na recommendation thaga kadabani haibana chingba placard sing sizinaduna Lamlong Kaithelda traffic island tamna lakpada police na athing bapiki STDCM gi acting president na makha tardana laingak na recommendation thadana tuminna laithokli basi yaningde hojik jathari ba assembly session asida minister MLA amatana STDCM gi demand asi pothoktuna khanna bibudaba asi laibak thibani yamna shanti oina junction ba asi kuma khongjung asi police na ayet papi bagi thabak tawbigenu haiki
Manipur government na akoi recommendation thabi ke do thabiu haibagi adugi demand chatharak pani masina top pa atopa nate sinuti ki changjalak pani akoi ngasi akoi na khana basi akoi sei khongjang ki changjalaga akoi assembly ta na chat ke na akoi plan to bani san bani adu marak sida akoi je khama thekle akoi yam peaceful loiba yam shanti ba akoi khulai pai banate placard pai bani law and order sokta ba akoi lang banate sorok matai de akoi chapani yaro aina thingak pa jasi de maite akoi yam shanti one peaceful ngasi phok chathare ba khongjang je secretary de mang kan mitina yam inga tam lakpani ngasi ki chok khoi akoi khulai ba placard du ne festun du ne du oi bani akoi kholau du ne akoi khulai ni sopan ma yab khulai pai banate nomai pai banate democratic ma on yam ingna tapna kanam ta disturb tok dana akoi laksa bani sida khoi thorak pa ge ta chapa yaro en dc permit yaw rai ba se kholau lau ge bu dc permit yaw ba se kari ma thon no khangde government ki da akoi ni recommend thabi on haija ba sibu haija pa ge so permit log gi dro sibu asi adu swai da swai thing ba se akoi community rom ne ke yam nongai te aduna si akoi na tori ba se thingi ba moi ke sarok yaw bne se moi khang ba phagane se ai thamjage Amaramda Kurainanda Ibam Lekai Social Standard Club ki advisor Salam Ibo Peshut na haiki bada haujek STD CM na jangshil lagli ba khongjang asi haujek jathari ba assembly session asi da puthokna khanabiu midai maite bushil tribe list da chalhanna bagi recommendation haujek fawba center da thadana leiri ba si athubada thabina ba thabak paikhat piu holoinana STD CM na jangshil lag ba khongjang khudingma club asina sakot kani haiki Masi ekoina Social Standard Club na ekoi ge hojek Schedule Tribe Demand Committee na ekoi mitai si ST list challo haibi demand to da ekoi support tok jabani maramdi ekoina MLA sing mayum da satna unajaro matam da hairiba ekoi ST list chanbagi je ekoi assembly da puthoga ekoi center government da recommendation thana ba tawrani na takpi rakhi adubu ngasi bawba assembly se loirakadawre adu ngoso moi puthorak tabagi pien da na ekoi mayam ngasigi ekoi Schedule Tribe Demand Committee da koi support tok jabane RIMS की Community Medicine Department na chatharakpa Health Talks की thoram ngasi Kangpupi District की manung chanba Ramgailyong da pangthokre Substance abuse haiba topic da pangthoki ba hangsi ki Health Talks da RIMS की Community Medicine Department ge M Mega Chandrana wahau dog pi ki bagalonyana intern doctors sing na Health Talk program adu chathaki Loinana Health Talk Program aduda Department asigi Senior Resident Dr. P. Armita amadi Dr. K. Sonar Jit na interns Dr. Singh guide tauki RIMS ki Community Medicine Department ge Head of Department Brogan Singh Akoijam ge Bidye Makhada Pangthoki batharam aduda sarukia ki basingda health checkup tawbaga loinana hidak langthak singsulem na phangan ki loinana Health Talks ta sarukia ba laki basing aduda Department asigi lab technician Y Gambhir Sana Singna blood sugar hemoglobin amadi blood group test tauki Imphal Jiribam chatpagi ariba lambi ama oiriba Imphal dagi Bishnupur faudana chatliba Tongjay Maril lambi asi ngarang phamkiba Manipur Legislative Assembly miphamna National Highway gi thakta ongkhatnaba warep laukibapu Shivsena Manipur Pradesh na thagatpa amadi nungaiba phongdorakli party asigi Senior Vice President M Tikendrana ngasi press da thadorak pachirol amana hairiba lambi asi National Highway gi thakta onkhatnaba matam kaya gi mamangdagi party asina India gi Prime Minister da memorandum pisinduna lakibani yetnaba amata leitena hairiba lambi asibu opposition amadi ruling na house da amata oina yanaduna pass tawkiba asi ngamkhai leitena hagatli amadi Chief Minister N Biren na luchingba langak asina miyamgi apambagi matung ina hiram kaya da tabak oina onthok pagi damak thagatpa phongdorakli Indian Watch Traders and Co Kauba Anoba Gari ge dukan amangasi Lamdam asigi saknaraba actor Dinesh Ningthaujam silhaibana atoi mithung oiduna hangtokre Imphal gi pauna Kaithel gi Friends Cinema Hall mayada ngasi ayok dukan hangtokpagi tharam aduga mari lenena atoi mithung oikiba silhaibana Manipurda matam ngakpagi hainabi leitriba ase ko hannaba isa ga janaba gari leibiduna matam ngakminasi matam ningthina ngaklaba matamda chakhatpa khunai ama purakpa ngamgani haiki Indian Watch Traders and Co gi Proprietor Tongbram Jupiter na mahaki apokpa mapana chahi nifu hena gari gi dukan phamduna sales amadi services ki thabak tawrakhi apokpana pamlamba thabak ase makhatana chathaduna electronic tamnuraba naha kaya servicing
pihanna ba hotnari miyamna chakhotlaba malemgi khongchet yawba ngamnaba hotnabada saruk yamina si haiki Pawna Bazaar da leiba Indian Watch Trader haiba dukan asi nauna renovate tawjare mayamna masi mafamsda lengsin biratuna apam bai koi Titan gi tongan ba Sonata duga Casio na singba kaya amagi brand sing oiba koi watching gari sing mafamsda phongbiragani haiba mafamsda mayam lakpiduna dungla fajar ba gari sing si sai khudang da momamtang CBU madi dukan sida laptana sai kari apamba polam sing lei madi ano ko design gari sing si lagay users kasi Indian Watch Traders ki renovate nimida si matam sangna dukan miyam gi apamba phangan bi khraw matung ngasi nauna mu tongan ba brand sing hapsalaga renovate tawba si ngasi haiba numitsi dagi Indian Watch Traders si miyam gi tung koina sewa tawba ngamba madi miyam gi apamba polam sing phangan ba ngamba ohen bi rasuna Somsai Battalion Assam Rifles na IGR South ki thausen makada lekidraba Major B Bob Katingi Chamagatara mathoi suba birth anniversary thauram ngarang Ukrul district ta pangthok kibagarunena lekidraba Bob Katingi nauna saba mitam amas hangdokre haina IGR South na ngasi thokpachirol amana hairi Bob Katingi mitam adu mahaki machanupa John SR Kating amadi Hunpun village ki headman Anina Maikum Hangdoki Ukrul District Sports Association Udsaga Assam Rifles ka kutsam na dun tha sigitang kundagi kuntaret fawba pangthoki ba tournament aduda sarugya ki ba makok mathang takraba singdasu mana mathum piduna ikai khumna ki hairi Ojik pawgi marthana aten break amatang lausari Ana Layengi office ki thabak amadi koi bachatpada India ki konung New Delhi da laifam leitabagi awaba koklagani Delhi airport kayam naknana leiriba Mahipalpur da Manipur miyam ki damakta leizare Hotel Ambrosia laifam gi oina lupa lising amadagi hauraga pung kunmari pickup amadi drop ki taxi service leigani restaurant service ka loinana tongan ba khudong chaba kaya phangbigani Vishal Mega Mart Ambience Mall, DLF Mall amadi irap laptana nungairaba mafam kaya yobada khudong charaba mafam amani ngasi ma contact tawbirau Hotel Ambrosia A217 Road number 6 Mahipalpur phone number 9643504772 Break matung mayam taran nukchari nakata pauda Ngarang pangthokiba Meghalaya amadi Nagaland State ani Assembly mikhalda masing yamlaba voters singna thoklaktuna vote thadana ki hari pangthokiba mikhala da Meghalaya da chada humdra manga gi changda vote thadana ki aduga Nagaland State gi oina chada marfu manga na vote thadana ki mathang thagi anida vote masing thiga doriba si yengnaga 3 tier security ge akan protection thorangi makhada EVM sing strong room da thamkhre Nagaland gi oina nupi mirep Mari yauna mirep chama marfuhum doina mikhaladura lamba thengna kibane Meghalaya state ki oina voter lakh kunma thoile sing nifu hen bana ngarangi mikhaladura vote thadaduna chada humdra manga yauna vote thadaki adumoinamak state asigi mafam kharada ngarang athengba fawba vote thadana kibagaloina hariba poll percentage asi wangkhatlak pasu yai hari Meghalaya da EVM sing mari linaba district headquarters sing strong room sing da section na thamkre hari Haukiba pung kunmari da India da nauna miyoi chama humbumapan COVID positive oikre fagalapoi changchada marfudrani pandas mikni pan sino da lady apun ba confirm case na koti mari lakni futaruk listing marfutaruk chahum humdra matho yokre active case na listing ani chani yang kai taret lady laina asna maram orga laikhi da mi gi masing na lak panga listing kuntra chatred humdra mathoi laina asli gi na phadona discharge taukiba apun mi gi masing na koti mari lak nifu mathoi listing yang kai humdoi chahum nifu humdoi yokre laina asli gi ngak thokna ba vaccine kap thoki ba apun mi gi masing na koti chani kun lak hum listing marfutaret henkre malem gi oina covid la chatna khwadi gi hena sokala blaibak singi manungda USA na ahanba India na ani suba amadi France na ahum suda lady awang pok state singi oina Assam na ahanba Mizoram na ani suba amadi Manipur na ahum suda lady Chorus Repertory Theatre Imphal na puthokpa Lairimpi ki isai Song of the Nymph haina mingthonba play asi lakliba March kitang ahumda utlagani Play asi malemda thoidok hendokna sakhang naraba theater personality Ratan Thiam na script music design amadi direction piduna pithokpani play asi lakliba March ahumgi numidang waram pung manga taw matamda Imphal ge samusang uku da leiba The Shrine Playhouse da utlagani hairi
Hojik saunabagi pau lobirasi. Manipur Horse Riding and Polo Association siduna thasi kuntarukta haudana mapal kangjay pungda chatharakleba kuntra suba Governors Cup Invitation Polo Tournament amadi taramapan suba Governors Cup Women's Polo Tournament king sanaki men's polo match amada IRC Lampelna KMM Riding School Singjamaibo Panjal Taruk ahum damai thi pikre tournament asi mai pakraba IRC Lampel gi Panjal tarukadu K Shwarna S dollar made L Rohit na Panjal ani mathang sitna chanki KMM Riding School gi Panjal ahumna CH Ajit na Panjal ani amade L Dhaneshwar na Panjal ama chanki ngasi sanaki ba atopa match amadana MPSC B Manipur Police na 10th Polo Club po Panjal taruk ani da mai thi pikre match mai pakraba MPSC B gi Panjal tarukadu Oinam Suresh amade T Pradeep Kumar na Panjal ani chanki H Abungo Kuman amade TH Romena Panjal Amam Chanki. Mighty Krabatenda Polo Club ki Panjal Aniadu S Sadananda Amadi M Dorena Chanki. Chatharakli ba tournament asigi hayeng ahanba ground that nupi kanglup ki match MPSC Manipur Police amadi Laman Polo Club Tirana Sanaragani ani suba ground that nupa kanglup ki match oina X Polo Club Wangkay amadi AR Polo Club Polo Team Kaithel Manbi na Sanaragani. Jiribam District Cricket Association is in Thasi kun manga dagi hauraga team tarani thoina saruk yaduna Vidyanaga gi multi-utility sports complex ta chatharakliba 1 JDCA T20 trophy gi ngasi sanakiba match amada SGP Sonapurna Jiribambu run nifutare ta mighty pikre match asida SGP Sonapurna ahanba innings bat pai ki bida over tarama panda wicket tare turaka run cham humpumari lokhi ani suba innings ta Jiribamna bat pai ki bida innings ki over kunda wicket tare turaka run cham tara deret khaklauduna match asi mighty gi tournament asigi ngasi sanakiba atopa match ta IRC Islamabad na wicket tarukta KYC Kalinagar bu Mighty Pikre match ki ahanba innings ta KYC Kalinagur na bet pa kibda over taran nipanda wicket loy namag turaga run humakan lawki ani suba innings ta IRC Islamabad na bet pa kibda over taret ka ni ball ahum da wicket mari turaga run humdra lawduna match asi mai paki. Asian Jeet Kunedo Federation ki bidi makhada lakliba March tara dagi Taranitoy Fauba Sri Lanka na yung buoraga pang thokadoriba ani suba World Jeet Kunedo Championship te sarugyaragodoriba India team gi coach oinaba Jeet Kunedo Association of Manipur gi secretary amadi Jeet Kunedo Martial Arts Federation of India gi vice president oiriba Dr. Moirang Tim Ibom Chabu khalakpada JKAN na harauba amadi nungaiba phongdorakle All Manipur Bodybuilders Association as Jahi Kudingi March Amadagi Taramanga for bodybuilding singi transfer season gi oina thamlakli. Maramaduna Chatliba Jahi Asigi Oinasu Ambagi Makadaleba bodybuilders Singna Kuman Lampak Sports Complex ki main stadium the Ladiba Association Asigi office tapi Dibunumit Singi Ayuki Pung Taruk Tagi Mapan Pawpagi Manungda Latuna transfer Tawgutaba Shanaroi Singna from Loba Amadi Tazin Bayaragani Haina Kangalakli. Ngasino Magi Oiba Ing Sagi Pawpisari. Ngasi Manipur da khwadagi saki bagi chang asi Celsius degree kuntare dasmik ani oiki khwadagi ing bagi chang na Celsius degree tarawaki nungsiti yawba singmaling da chang na ayuk ta chada humpumanga amade nungtilana chada kuntaruk oiki nungjugi chang na millimeter sinu oiki aroi bada maroi pa Thobal Turial gi ising sa sanna fawba sizina bayaraktre machine sizina duna nung lengoi pek pagi thabak thinglagani haina Chief Minister Nongthambam Birena phongdokte Masagi chahi tarama pan khakta ngai nupa macha ama brown sugar kg manga ga konana CDO and followers na phakatre Tongan mamapam ani teki khura lakpa gari thauduna lakpa mi ani CDO Imphal West na phagat pamangkre Amadi okoizam nonganba Elias aging mihata January bathokjom Sonia ngasi courta pothoklaba matung numit 15 ni judicial custody remand piduna jail thazin
Howji ki oina di IS News na pizza pa pau matang sa lusin zare.